mayambu ahan maktada warina chunggi maikadigi iko nona taram no okshari hojik tabirasi aikona pujarakpa warida shoshobi warigi kuntare suba tangka ngasi kita kaksidana warisina kari kamdoriba mayam puna magna wari asi amuk puna taminarasi tabirasi shoshobi gi kuntare suba tangka kalu mamada phangliba awaba chithing magi lemliba phiyam madu ubu matamda kaludi chauningmana masapu manikhrabani shoshobi mukhai ni changduna mama adu laikan nabi yamna kan hunaringai nakal lamadagi matu chombi tholaki matu chombi ubada kalu amken shaukrami matu chombi na kalu ki ashaubudu ubada ma karigma matang haijage haduna harurabsu kaluna ai ngasidi nang lusingani nangbu ngasidi aina manghalagani haduna khudak asida laison yamna kan sonkirami adugo mana yamna sathina kan soliba laison singsina matu chombi gi masada kan tharami matam masida matu chombi se kalu da khut hande mahaiduna kan thabada paitholosu aigi wasita tabiyo haduna man haina phone adubu wa tabagi matam phangkite kalu gi kallaba sathiraba mahisingadu thabada matu chombi gi masa pumba sokthare masa pumba ware sosobina asom nakanda kalu ma adabu yamna kan laikan naraga leire kaluna matu chombi tawriba thabaksing sosobina ti udi oi mamangda matu chombi su sosobi ki mathakda tamthiba sathiba thabak kaya ama tokhibanina thaba asisu matu chombi tawribani habigi wakhalda sosobina su kaluda wa mata haide kaluna tawba thabaksingda sosobina karimata khamde erapan tawde asumna matu chombi gi kallaba mahi kaya ama thabada matu chombi masase pungloi loirabani adubu masaduna waraklaba masaduna chaina yamna kanna pharolba matamda kalunu tharku mahising mangna ngamjaba thakta ngakholai aduga hai kalu aigi wasita nang nengona toriba thabak singdo nangni mahisingdo aina ngakthokpudi ngami adubu nangi pendaba nungaitaba singado ai wa mata haijaramge aigi wasitauni kalu haduna matu chombina yamna kanna haijai adubu kallaba mahising adugi marakda mana laujariba haijariba singado kaluna sungta takhitre kaluna haiba mahi khudimak sosobigi mahi ngaktani sosobigi mahi singaduna kaluna pairaga tharakko matambadi matu chombi se ngakthokpada phanakan ngakthokpa ngalamba tarabasu hojikti ngakthokpa ngamlaktre yamna warare mairi olaba sathiraba tamthirba mahi singaduna matu chombi ki masara thabada matu chombi hena kanna awachaina khamare laison sona kaluna sosobida hairare imado yulomda pusinbiyo asonda fattaba sarosingse ai lila tawge aina kadai phoba ngamni habado ai tawrage imado yulomda pusinbiyo hadana sosobida harakka matamda sosobigi mahigi matengna mamado yumlomda pusinkiba matamni sosobina yumlomda mamado purga changkibado matu chombina oi matam masida khonjen tanikna matu chombina sosobibu kawre sosobi aina kawba tarabadi amuktang haiko aina kawba khonjel ase nangna tarabadi amuktang haiko sosobi asumna tanikna mana kawjai sosobi su matu chombina kawriba khonjel ado tati tai adubu mama adubu mahangna yumlomda pusinbana maram moraga tadaba saduna hanna phawba karima thinglamdana sosobi do adumuk chankhirami asomdadi matu chombi wabana masapamba loirabane adubu warabasu matu chombi ase bafam masibo thadoktuna chakhinaba ma kaidongaidu honade kaluda madi sosobida karigumba khara hainingbuduna mahagna adumuk khangkinaraga mafam masida leiri asomdadi mama adubu sathina wahalami mamada olami haibdugi sauningma kaya aduna matu chombibu hektamak kaluna hatlage mabu losilage habigi matagum torokliba thabakni asiguma tanjasida kari amuk tholari kaluna phamduna mana mamit usina laison cholingai matamasida kalugi akoibada lukegi mayokta leikraba tamthiraba sathiraba sarosing yomsilaki paisilaki madugi paisilakpa dusu matu chombina nakalamdi chaina khangna mana urami matu chombi ki maigei mapa laktuna kaluna tharba mahiyedo matu chomina thaidok laga
Kalugi Maigay Tam Pashliba, Tam Tirba Satirba Sarusingado, Matu Chombina Ngaknaba, Mangonda Kutagano, Mabu Awabata Hangano Hadana, Mana Yamna one Honadana, Magi Mahigi Matina, Luke Mayota Lake of Sarusingado, Bikup Ashida Power, Matu Chomina Lantinami, Matu Chomina Sarusingado, Yam Satin Olami, Yam Satin Wahalami. Adabu, Mana Tori Singadi, Asomadi, Mamit Ashindana, Matu Chombigi Maigada, Magi Mayota Lady Kalunadi, Ubanate. Sosobino Hujiti, Mama Adabu, Imung the Potalam Laga, Markshe, Yam Yan Tolopani. Tolokumatamda, Kaluna Tori Tabak Singamadi, Asom Nakanda, Matu Chomina Tori Tabak Singase, Sosobino Urame. Sosobi, Mashi Ubata Shanama, Angak Bahibadumik Ashida, Mak Pokirami. Kaluna, Matu Chombigi Magi Mapa Laktana, Mai Kandakana Tarari. Mahishingu Saina to Kang Nakana, Nakalamadi Pashla Liver, Dam Tirabas Hatirabas Harishingase, Matu Chomina Lantina River, Man Hanan Haroshingasu, Nakto Libakayashi Ubada, Mangas Manakre, Sosobi Gimit to Ugumatam Dadi. Sosobin Kali, Carino, I give me to Uribus Carino. Kalugi Ashaubani Henkibana, Matu Chomibu Halage, Mabu Mangalagi Habagi Matagum, Kalabas Hatir Mahikaya Matakri. Adibu, Mai Singashina Tabada, Saina Kang Kangna, Nakalamati Pashla Liba, Amai Luke Tam Tirabas Haroshingashibu Handana, Manalantina Ripsinakarino. Mashibu, Mashibu Achumra, Mashibu Otoku Yadibra Hadana, Jamam Nabakayadana, Asum Sosobisu, Yam Namatujo Minatori Tabaxingado, Mani Yingi. Mahagna, Asumna, Yam Naktuni yelling at Tamasida, Amukshu, Kariguma Kunjel Kra, Mana Lep Little Tarari. Matu Chombina, Tam Tirab Satirab Sorosingado, Mag Mahi Matena Mangan Bukutingi, Mag Machindagi, Harabagi Kunjelda, Tanik Natap the Tamnamana, Sosobi Solibase, Asum Sosobitari. Asumna, Magna, Sarosingadu, Mangan Bukutingi, Sosobi Ninjabigi Matawamada, Soliba Kunjela Sitabada, Sosobi Tamoy, Pubangamre. Carino. Matu Chomina Tori Tabasi Carino. Magna Tam Tirabas Horosing Sibu, Mangan Bakudingi, I even in Jeriba, I will crumly Bishina Carino. Masiba Carino Hadana, Sosobise, Manak the Chang the Makai, Mato Shibuyan Yalami. Matu Chombigi Matam Loshilakadore. Kaluki Kalaba, Chatir by Shingatun Tabda, Matu Chombi, laying up the Trabani. Amai will look at the lady was Horosingado. Maningamli Poverty Ngak Toknaba. Namli Poverty, Kaluk Matalandatanava, Mani Yam the Kanhonazarasu, Hojiti, Pamay Karim Telectri. Mado Singatu Ubada, Yangam the Batagi, Chomdanam Karikam Dori. Sosobi, Wakalamakale. Matamasuku Bise, Masikum Masaklon Kayashi, Matu Chombidi Manano Matu Udabani. Ajabu, Bikupsiki Wajba Matoshin, Matu Chombini Yam the Warba Matamasida, Magdo, Matu Chombi the Matamati and Krapangage. Kaluna Mangunda Landari Lepo Haduna Maxe, Sang Nabuhone. Adabu, Mang Hectakilocomatamadi, Yam the Kalba Medium cock by Turkey. Maidia do, Atakari Matanate. Maduk Maidia do Paitrocomatamda, Sosovice, Nakalama the Paitokirami, Atuka, Kalusumai Panasolabasu, Nakalama the Paitokirami. Asumna, Maidia do Paitrocomatamda, Tam Tirabas Hatiraba, a Maibu Luke Merclamas Harokimo, Loina Mankirami. Aduga, Matu Chombisu, Masado, Machet Tabigi Monda, Tawai with the Tadri. Adu Maxi, Yam no one, Nakalam the Paitol Mase, Targa Lakirame. Madugi Madi the Torcomatam Dene. Sosobi, Wakalamanishili, Wakalam Lakirame. Makoi Anina, among the Nungana Chandaring, Makoi Anina, among the Nungana Pulagalating Matamda, Makoi Mahishinado, Mikup Asida, Nixilapani. Sosobi, Umangaduda, Mai Yam Satin Hike. Atuga, Mangon the Gisang Tata, Matu Chombisu, Sosobin Haidiba Dugum, Mai Yam Nakan Haikibani. Aduga, Nashigi, Chatirbatam Tiratodo Matoliba, Maidi by Torkibado, Maduni, Sosobin Kalubada, Masapo Manikliba, Tu Jumliba. Makoin umang the lady name Matamda, Mako Aniki Wasakayam Leki, Mako Anigi Todokayam Leki. Sosobina, Matu Jomi Mangan Mangami. Aduga Musu, Maduga Chapanana, Matu Jomin Sobibu, Mangan Mangami. Hojik, by Toro Medido, Atakari Matanati.
ꯁꯣꯁꯣꯕꯤꯕꯨ ꯃꯥꯡꯍꯟꯕ ꯉꯝꯂꯤꯕ ꯃꯗꯨꯒꯤ ꯁꯛꯇꯤ ꯃꯗꯨꯒꯤ ꯃꯍꯤ ꯑꯗꯨꯅꯤ ꯃꯗꯨ ꯆꯣꯝꯕꯤꯅ ꯇꯝꯊꯤꯔꯕ ꯁꯥꯊꯤꯔꯕ ꯁꯥꯔꯣꯏꯁꯤꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯛꯇꯅꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯂꯒꯦ ꯍꯥꯏꯗꯨꯅ ꯁꯣꯁꯣꯕꯤꯗ ꯊꯥꯒꯗꯕ ꯃꯍꯤ ꯑꯗꯣ ꯃꯗꯨ ꯆꯣꯝꯕꯤꯅ ꯁꯥꯔꯣꯏꯁꯤꯡ ꯑꯗꯨ ꯊꯥꯈꯤꯕꯅꯤ ꯃꯗꯨꯒꯤ ꯋꯥꯈꯜ ꯑꯗꯣ ꯁꯣꯁꯣꯕꯤꯅ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯤꯡꯁꯤꯡꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯃꯄꯤ ꯈꯥꯝꯕ ꯉꯝꯈꯤꯗꯦ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯁꯤꯜꯂꯤ ꯃꯇꯨ ꯆꯣꯝꯕꯤ ꯍꯥꯏꯗꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯃꯇꯨ ꯆꯣꯝꯕꯤꯒꯤ ꯃꯈꯨꯠ ꯃꯈꯣꯡ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯗꯨꯅ ꯅꯥꯀꯟꯗ ꯄꯥꯏꯊꯣꯛꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯔꯤ ꯃꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯁꯣꯝꯗꯅ ꯀꯥꯂꯨ ꯌꯥꯝꯅ ꯉꯛꯈꯤꯔꯝꯃꯤ ꯃꯇꯝ ꯃꯥꯛꯇ ꯀꯣꯟꯈꯠꯇꯨꯅ ꯃꯇꯨ ꯆꯣꯝꯕꯤ ꯁꯦ ꯑꯩꯅ ꯀꯧꯔꯤꯁꯤ ꯑꯃꯨꯛꯇ ꯈꯨꯝꯃꯨ ꯑꯩꯅ ꯀꯧꯔꯤꯁꯤ ꯑꯃꯨꯛꯇ ꯈꯨꯝꯃꯨ ꯍꯥꯏꯗꯨꯅ ꯃꯇꯨ ꯆꯣꯝꯕꯤꯕꯨ ꯂꯦꯡꯍꯟ ꯍꯧꯗꯣꯔꯛꯏ ꯃꯇꯨ ꯆꯣꯝꯕꯤ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯄꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯃꯥꯒꯤ ꯃꯁꯅꯥ ꯑꯅꯤ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯁꯣꯁꯣꯕꯤꯕꯨ ꯎꯕꯗ ꯃꯥꯅ ꯍꯔꯥꯎꯅ ꯃꯣꯃꯣꯟ ꯅꯣꯛꯆꯩ ꯆꯩꯅꯥ ꯐꯥꯎꯕꯗ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛꯅ ꯃꯍꯥꯛꯅ ꯁꯣꯁꯣꯕꯤꯗ ꯄꯥꯎꯈꯨꯝ ꯄꯤꯔꯔꯤ ꯃꯥꯒꯤ ꯅꯣꯡꯃꯤ ꯇꯧꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯁꯣꯁꯣꯕꯤ ꯃꯥꯒꯤ ꯊꯃꯣꯏ ꯄꯨꯕ ꯉꯝꯈꯤꯗꯦ ꯃꯥꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯔꯤ ꯑꯩꯅ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯃꯇꯝ ꯑꯃꯒꯤ ꯏꯕꯥꯅꯤꯒꯤ ꯋꯥꯁꯛ ꯑꯩꯅ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯂꯨꯔꯕ ꯑꯁꯨꯛ ꯁꯥꯊꯤꯔꯕ ꯐꯤꯔꯦꯞ ꯑꯃ ꯅꯪ ꯂꯧꯔꯝꯂꯤꯕ ꯃꯁꯤꯒꯤ ꯃꯍꯤ ꯑꯣꯜꯂꯕ ꯃꯍꯩꯁꯦ ꯑꯩꯕꯨ ꯃꯥꯡꯍꯟꯅꯕ ꯅꯠꯇ꯭ꯔꯥ ꯑꯩꯉꯣꯟꯗ ꯊꯥꯕꯒꯤ ꯃꯍꯨꯠꯇ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤ ꯁꯥꯔꯣꯏꯁꯤꯡꯗ ꯑꯣꯏꯅ ꯅꯪꯅ ꯊꯥꯔꯤꯕ ꯅꯪꯅ ꯆꯠꯂꯤꯕ ꯄꯥꯎꯈꯣꯡ ꯑꯁꯤ ꯀꯔꯤꯅꯣ ꯃꯇꯨ ꯆꯣꯝꯕꯤ ꯁꯦ ꯑꯃꯨꯛꯇ ꯍꯥꯏꯌꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯞꯂꯗꯨꯅ ꯃꯇꯨ ꯆꯣꯝꯕꯤꯕꯨ ꯀꯣꯜꯂꯗꯨꯅ ꯑꯁꯨꯝꯅ ꯍꯪꯖꯔꯝꯃꯤ ꯀꯥꯂꯨꯁꯨ ꯃꯅꯥꯛꯇ ꯇꯝ ꯅꯛꯁꯤꯜꯂꯛꯏ ꯀꯥꯂꯨꯕꯨ ꯎꯕꯗꯁꯨ ꯃꯇꯨ ꯆꯣꯝꯕꯤꯁꯦ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯀꯥꯂꯨꯗ ꯌꯦꯡꯉꯤ ꯃꯇꯨ ꯆꯣꯝꯕꯤꯗꯤ ꯋꯥ ꯂꯥꯟ ꯀꯔꯤꯃꯠꯇ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ ꯃꯥꯒꯤ ꯃꯆꯦꯠ ꯅꯥꯝꯃ ꯄꯥꯏꯊꯣꯛꯈ꯭ꯔꯕꯁꯨ ꯃꯈꯨꯠ ꯈꯔ ꯌꯥꯍꯧꯔꯤꯕꯗꯣ ꯃꯗꯨ ꯇꯞꯅ ꯇꯤꯡꯊꯣꯔꯛꯏ ꯑꯗꯨꯒ ꯁꯣꯁꯣꯕꯤꯗ ꯃꯥꯒꯤ ꯃꯈꯨꯠꯁꯤ ꯄꯥꯏꯁꯤꯜꯂꯨ ꯃꯥꯒꯤ ꯃꯈꯨꯠꯁꯤ ꯊꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯧ ꯑꯃꯈꯛ ꯎꯍꯜꯂꯛꯏ ꯁꯣꯁꯣꯕꯤꯁꯨ ꯇꯧꯔꯤꯕ ꯏꯪꯒꯤꯠ ꯑꯗꯨ ꯈꯪꯕꯗꯒꯤ ꯃꯍꯥꯛꯅ ꯃꯇꯨ ꯆꯣꯝꯕꯤꯒꯤ ꯃꯈꯨꯠ ꯑꯗꯣ ꯇꯞꯅ ꯄꯥꯏꯁꯤꯜꯂꯝꯃꯤ ꯄꯥꯏꯁꯤꯟꯕ ꯃꯇꯝꯗꯗꯤ ꯎꯔꯛꯏ ꯃꯇꯨ ꯆꯣꯝꯕꯤꯒꯤ ꯄꯨꯛꯆꯦꯜ ꯃꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯐꯥꯎꯔꯝꯈꯤꯕ ꯀꯔꯤ ꯈꯜꯂꯝꯈꯤꯕ ꯍꯥꯏꯕꯅꯆꯤꯡꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯁꯣꯁꯣꯕꯤꯒꯤ ꯃꯤꯠꯇ ꯂꯣꯏꯅ ꯎꯍꯜꯂꯛꯏ ꯁꯣꯁꯣꯕꯤꯅ ꯑꯗꯨꯉꯩ ꯃꯇꯝ ꯑꯃ ꯑꯃꯥꯏꯕ ꯂꯨꯀꯦꯅ ꯃꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯃꯇꯝ ꯎꯃꯪ ꯑꯗꯨꯗ ꯃꯇꯨ ꯆꯣꯝꯕꯤꯁꯦ ꯇꯔꯛ ꯌꯥꯝꯅ ꯋꯥꯅ ꯊꯋꯥꯏ ꯆꯥꯅ ꯂꯩꯈꯤꯕꯅꯤ ꯎꯃꯪ ꯑꯗꯨꯗ ꯇꯝꯊꯤꯔꯕ ꯁꯥꯔꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯩ ꯃꯅꯨꯡ ꯍꯨꯟꯖꯤꯟꯅ ꯁꯥꯒꯩ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯎꯃꯪ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯎꯃꯪ ꯑꯗꯨꯗ ꯅꯤꯡꯇꯝꯅ ꯍꯥꯏꯅ ꯍꯨꯝꯅ ꯃꯈꯣꯏꯅ ꯅꯤꯡꯊꯧꯗꯧꯅ ꯄꯥꯜꯂꯒ ꯂꯩꯔꯝꯕꯅꯤ ꯀꯣꯟꯅꯊꯪꯗ ꯁꯣꯁꯣꯕꯤꯅ ꯎꯃꯪ ꯑꯗꯨꯗ ꯂꯩꯇꯕ ꯃꯇꯝꯗꯗꯤ ꯂꯩꯍꯧꯔꯤꯕ ꯑꯇꯩ ꯁꯥꯔꯣꯏꯁꯤꯡꯅ ꯎꯃꯪ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯄꯥꯟꯗꯨꯅ ꯂꯩꯅꯤꯡꯅꯕ ꯑꯃꯗꯤ ꯃꯈꯣꯏꯅ ꯃꯀꯣꯛ ꯑꯣꯏꯅꯤꯡꯕꯒꯤ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯆꯦꯜꯂꯛꯈꯤꯗꯕ ꯅꯠꯇꯦ ꯆꯦꯜꯂꯛꯈꯤ ꯃꯗꯨꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯎꯍꯜꯂꯛꯂꯤ ꯃꯇꯝ ꯑꯁꯤꯗ ꯃꯇꯨ ꯆꯣꯝꯕꯤꯅ ꯁꯣꯁꯣꯕꯤꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯤꯡꯖꯔꯝꯃꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯈꯟꯖꯔꯝꯃꯤ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯈꯨꯠꯇꯨ ꯄꯥꯏꯁꯤꯟꯕ ꯃꯇꯝꯗ ꯎꯔꯛꯏ ꯁꯣꯁꯣꯕꯤꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗꯁꯨ ꯎꯃꯪ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯣꯁꯣꯕꯤ ꯑꯃ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯏꯆꯥꯎ ꯆꯥꯎꯊꯣꯛꯅ ꯁꯣꯁꯣꯕꯤꯅ ꯃꯌꯥꯝꯒꯤ ꯃꯀꯣꯛꯅꯤ ꯃꯍꯥꯛꯅ ꯎꯃꯪꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯁꯨ ꯃꯃꯤꯡꯗꯤ ꯃꯥꯒꯤ ꯃꯤꯡꯗ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯊꯧꯅꯥ ꯀꯌꯥ ꯑꯃ ꯐꯨꯗꯣꯛꯇꯨꯅ ꯃꯇꯨ ꯆꯣꯝꯕꯤꯅ ꯂꯥꯛꯈꯤꯕ ꯁꯥꯔꯣꯏ ꯀꯌꯥ ꯑꯃꯒ ꯂꯥꯟꯊꯦꯡꯅꯈꯤꯕ ꯃꯥꯅ ꯇꯧꯈꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯁꯣꯁꯣꯕꯤꯒꯤ ꯃꯤꯠꯇ ꯃꯊꯪ ꯎꯔꯛꯂꯤ ꯃꯇꯨ ꯆꯣꯝꯕꯤꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯁꯣꯁꯣꯕꯤꯕꯨ ꯁꯣꯜꯂꯒ ꯂꯩꯈꯤꯕ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯥꯕꯨ ꯈꯨꯔꯨꯝꯖꯈꯤꯕ ꯃꯥꯕꯨ ꯅꯤꯡꯖꯈꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯁꯣꯁꯣꯕꯤꯒꯤ ꯃꯤꯠꯇ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯃꯈꯨꯠꯇꯨ ꯄꯥꯏꯁꯤꯜꯂꯒ ꯂꯩꯕꯗꯨ ꯎꯔꯔꯤ ꯃꯍꯥꯛꯅ ꯁꯣꯁꯣꯕꯤꯕꯨ ꯎꯅꯤꯡꯕꯗꯒꯤ ꯎꯃꯪ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯁꯣꯁꯣꯕꯤ ꯊꯤꯕ ꯂꯥꯛꯈꯤꯕ ꯑꯃꯗꯤ ꯑꯃꯥꯏꯕ ꯂꯨꯀꯦꯒ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯈꯤꯕꯒꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯎꯔꯛꯂꯤ ꯑꯃꯥꯏꯕ ꯂꯨꯀꯦꯅ ꯃꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯃꯍꯩ ꯀꯌꯥ ꯑꯃ ꯇꯝꯕꯤꯗꯨꯅ ꯁꯣꯁꯣꯕꯤꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯅꯕ ꯍꯣꯠꯅꯔꯕꯁꯨ ꯑꯃꯥꯏꯕ ꯂꯨꯀꯦꯒꯤ ꯃꯥꯡꯗ ꯃꯥꯅ ꯎꯠ ꯆꯥꯏꯁꯤꯟꯅꯔꯒ ꯃꯅꯨꯡꯗꯅ ꯃꯥꯅ ꯁꯣꯁꯣꯕꯤꯕꯨ ꯂꯥꯠꯆꯕꯒꯤ ꯃꯃꯤ ꯀꯌꯥ ꯑꯗꯣ ꯑꯗꯨꯃꯛ ꯁꯣꯁꯣꯕꯤꯒꯤ ꯃꯤꯠꯇ ꯎꯔꯛꯂꯤ ꯑꯃꯥꯏꯕ ꯂꯨꯀꯦꯒꯤ ꯃꯥꯡꯗꯅ ꯐꯠꯇꯕ ꯋꯥꯈꯜ ꯉꯥꯛꯇ ꯈꯜꯂꯕꯁꯨ ꯃꯥꯒꯤ ꯅꯨꯡꯗ ꯃꯥꯒꯤ ꯊꯃꯣꯏꯗꯗꯤ ꯁꯣꯁꯣꯕꯤꯕꯨ ꯂꯥꯠꯆꯕ ꯁꯣꯁꯣꯕꯤꯕꯨ ꯈꯨꯔꯨꯝꯖꯕ ꯀꯌꯥꯁꯦ ꯍꯧꯖꯤꯛꯇꯤ ꯁꯣꯁꯣꯕꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯛꯂꯤ ꯁꯣꯁꯣꯕꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯜꯂꯛꯂꯤ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡ ꯁꯣꯁꯣꯕꯤ ꯁꯣꯟꯖꯕ ꯁꯣꯁꯣꯕꯤꯒꯤꯗꯃꯛꯇ ꯃꯥꯒꯤ ꯃꯍꯩꯅ ꯄꯨꯊꯣꯛꯆꯕ ꯃꯨꯔꯇꯤ ꯑꯃꯈꯛ ꯈꯤꯟꯖꯗꯨꯅ ꯃꯨꯔꯇꯤꯗꯨꯕꯨ ꯈꯨꯔꯨꯝꯖꯕ ꯃꯨꯔꯇꯤꯗꯨꯕꯨ ꯌꯦꯡꯖꯔꯒ ꯃꯥꯅ ꯋꯥꯔꯤ ꯁꯥꯖꯕꯒꯤ ꯃꯇꯧ ꯀꯌꯥ ꯑꯃꯁꯨ ꯁꯣꯁꯣꯕꯤꯒꯤ ꯃꯤꯠꯇ ꯎꯔꯛꯂꯤ ꯃꯈꯨꯠꯁꯦ
ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯟꯅ ꯀꯟꯅ ꯀꯞꯂꯗꯨꯅ ꯃꯇꯨ ꯆꯣꯝꯕꯤ ꯀꯧꯗꯨꯅ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯑꯗꯨꯝ ꯂꯦꯞ ꯂꯩꯇꯅ ꯎꯔꯛꯂꯤ꯫ ꯑꯗꯨꯒ ꯉꯁꯤꯒꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯃꯛꯁꯨ ꯑꯃꯥꯏꯕ ꯂꯨꯀꯦꯒꯤ ꯃꯥꯌꯣꯛꯇ ꯁꯥꯔꯣꯏꯁꯤꯡ ꯑꯗꯨꯅ ꯂꯩꯈꯤꯕ꯫ ꯁꯥꯔꯣꯏꯁꯤꯡ ꯑꯗꯨꯅ ꯀꯥꯂꯨꯒꯤ ꯃꯃꯥ ꯀꯧꯊꯣꯛꯇꯨꯅ ꯃꯥꯕꯨ ꯍꯥꯠꯅꯕ ꯃꯥꯕꯨ ꯅꯝꯍꯠꯅꯕ ꯍꯣꯠꯅꯔꯝꯕ ꯀꯌꯥ ꯑꯗꯨ ꯁꯣꯝꯗ ꯃꯇꯨ ꯆꯣꯝꯕꯤ ꯂꯥꯛꯇꯨꯅ ꯁꯥꯔꯣꯏꯁꯤꯡ ꯑꯗꯨꯕꯨ ꯂꯥꯟꯊꯦꯡꯅꯗꯨꯅ ꯃꯃꯥ ꯑꯗꯨꯕꯨꯁꯨ ꯃꯇꯨ ꯆꯣꯝꯕꯤꯅ ꯀꯟꯕꯤꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯋꯥꯄꯜ ꯃꯔꯨꯝꯗꯒꯤ ꯊꯣꯔꯛꯄ ꯃꯇꯝꯗꯤ ꯉꯁꯥꯏꯒꯤ ꯀꯥꯂꯨꯒꯤ ꯃꯤꯠꯇꯗꯤ ꯃꯇꯨ ꯆꯣꯝꯕꯤꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯇꯧꯔꯤꯕꯅꯤ, ꯃꯇꯨ ꯆꯣꯝꯕꯤꯅ ꯃꯥꯒꯤ ꯃꯃꯥꯁꯤ ꯍꯥꯠꯅꯕ ꯍꯣꯠꯅꯔꯝꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯈꯜ ꯐꯠꯇꯕ ꯀꯌꯥ ꯑꯃ ꯈꯟꯗꯨꯅ ꯃꯇꯨ ꯆꯣꯝꯕꯤꯒꯤ ꯃꯊꯛꯇ ꯃꯥꯅ ꯂꯥꯟꯗꯥꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯨ ꯆꯣꯝꯕꯤꯗ ꯀꯥꯂꯨꯅ ꯐꯅ ꯂꯥꯟꯗꯥꯔꯕꯁꯨ ꯃꯇꯨ ꯆꯣꯝꯕꯤꯅ ꯃꯉꯣꯟꯗ ꯈꯨꯠ ꯀꯔꯤꯃꯠꯇ ꯍꯟꯈꯤꯗꯕ, ꯆꯨꯝꯅꯈꯛ ꯃꯥꯒꯤ ꯃꯍꯩ ꯑꯗꯨ ꯈꯥꯡꯕ ꯉꯝꯂꯛꯇꯕꯗꯒꯤ ꯉꯥꯛꯊꯣꯛꯈꯤꯕ꯫ ꯑꯗꯨꯒ ꯂꯨꯀꯦꯒꯤ ꯃꯥꯌꯣꯛꯇ ꯂꯩꯈꯤꯕ ꯁꯥꯔꯣꯏꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯀꯥꯂꯨꯕꯨ ꯃꯥꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯃꯗꯨ ꯐꯥꯎꯕꯗ ꯃꯇꯨ ꯆꯣꯝꯕꯤꯅ ꯀꯜꯂꯝꯕ ꯀꯌꯥ ꯑꯗꯨ ꯎꯕ ꯃꯇꯝꯗꯤ ꯇꯁꯦꯡꯅꯃꯛ ꯁꯣꯁꯣꯕꯤꯒꯤ ꯊꯃꯣꯏ ꯀꯥꯏꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯨꯠꯇꯨꯗ ꯄꯥꯏꯗꯨꯅ ꯃꯃꯥꯡꯊꯛꯀꯤ ꯃꯈꯣꯏ ꯑꯅꯤꯒꯤꯗꯃꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯃꯗꯤ ꯃꯇꯨ ꯆꯣꯝꯕꯤꯅ ꯁꯣꯁꯣꯕꯤꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯤꯡꯖꯔꯝꯕ, ꯀꯌꯥꯒꯤ ꯃꯇꯤꯛ ꯂꯥꯠꯆꯔꯝꯕ ꯍꯥꯏꯕꯅꯆꯤꯡꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛ ꯁꯣꯁꯣꯕꯤꯅ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯁꯦ ꯀꯟꯅ ꯀꯟꯅ ꯀꯞꯈꯠꯂꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯃꯃꯥꯡꯊꯛꯀꯤ ꯋꯥꯔꯤꯁꯤꯡ ꯄꯨꯟꯅ ꯎꯔꯦ, ꯄꯨꯟꯅ ꯈꯪꯅꯔꯦ꯫ ꯃꯇꯨ ꯆꯣꯝꯕꯤꯕꯨ ꯀꯟꯅ ꯀꯣꯜꯂꯗꯨꯅ ꯅꯪ ꯆꯠꯈꯤꯅꯣ, ꯑꯩ ꯂꯥꯜꯂꯦ, ꯑꯩ ꯅꯪꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯁꯣꯁꯣꯕꯤꯅ ꯃꯇꯨ ꯆꯣꯝꯕꯤ ꯀꯣꯟꯗꯨꯅ ꯀꯞꯄꯤ꯫ ꯍꯥꯏꯅꯕ ꯂꯩ, ꯇꯨꯔꯦꯟꯒꯤ ꯏꯁꯤꯡꯕꯨ ꯍꯪꯒꯠꯅ ꯆꯦꯟꯕ꯭ꯔꯥ? ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯅ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯔꯦ꯫ ꯃꯅꯥꯎ ꯑꯃꯅ ꯃꯌꯥꯝꯕꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯝꯕ, ꯀꯌꯥꯒꯤ ꯃꯇꯤꯛ ꯂꯥꯠꯆꯔꯝꯕ ꯍꯥꯏꯕꯗꯣ ꯅꯪꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯔꯦ꯫ ꯅꯪꯅ ꯑꯩꯕꯨ ꯈꯜꯂꯤꯕ, ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯤꯕ ꯁꯤꯒꯨꯝꯅ ꯑꯩꯅꯗꯤ ꯅꯪꯉꯣꯟꯗ ꯃꯁꯤꯒꯤ ꯃꯤꯅꯨꯡꯁꯤ ꯑꯁꯤ ꯎꯠꯈꯤꯗ꯭ꯔꯦ꯫ ꯃꯇꯨ ꯆꯣꯝꯕꯤ, ꯑꯩ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯃꯥꯅ ꯀꯣꯟꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯁꯣꯁꯣꯕꯤꯅ ꯇꯥꯏꯕꯪ ꯃꯤꯔꯛꯇ ꯂꯩꯕ ꯇꯥꯔꯕꯁꯨ ꯃꯥꯅ ꯀꯥꯂꯨꯒꯤ ꯑꯃꯗꯤ ꯑꯃꯥꯏꯕ ꯂꯨꯀꯦꯒꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯂꯕꯁꯨ ꯃꯍꯥꯛꯅ ꯃꯇꯨ ꯆꯣꯝꯕꯤꯒꯤ ꯋꯥꯈꯜꯗꯤ ꯅꯣꯡꯃꯇ ꯅꯤꯡꯊꯤꯅ ꯈꯜꯂꯨꯗꯕꯅꯤ꯫ ꯃꯇꯨ ꯆꯣꯝꯕꯤꯅ ꯃꯥꯕꯨ ꯈꯟꯖꯔꯤꯕ, ꯃꯥꯕꯨ ꯅꯤꯡꯖꯔꯤꯕ ꯑꯁꯤꯒꯨꯝꯅ ꯁꯣꯁꯣꯕꯤꯅꯗꯤ ꯃꯇꯨ ꯆꯣꯝꯕꯤꯕꯨ ꯐꯅ ꯅꯨꯡꯁꯤꯔꯕꯁꯨ ꯃꯁꯤꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯊꯥꯛ ꯑꯁꯤꯗꯤ ꯌꯧꯈꯤꯗꯕꯅꯤ꯫ ꯃꯈꯨꯠꯇꯨ ꯄꯥꯏꯁꯤꯜꯂꯨꯕꯗ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯎꯔꯛꯄ ꯃꯇꯨ ꯆꯣꯝꯕꯤꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯣꯁꯣꯕꯤꯕꯨ ꯂꯥꯠꯆꯕ, ꯁꯣꯁꯣꯕꯤꯒꯤ ꯃꯥꯌꯣꯛꯇ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛꯄꯨ ꯃꯥꯅ ꯂꯥꯟꯊꯦꯡꯅꯕ ꯍꯣꯠꯅꯈꯤꯕ ꯑꯃꯗꯤ ꯃꯈꯣꯏꯅ ꯂꯩꯔꯝꯕ ꯎꯃꯪ ꯑꯁꯤꯗ ꯁꯣꯁꯣꯕꯤꯅ ꯅꯤꯡꯊꯧ ꯑꯣꯏꯒꯗꯕꯅꯤ, ꯃꯥ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯆꯩꯕꯤ ꯆꯩꯊꯦꯡ ꯀꯌꯥ ꯈꯥꯡꯗꯨꯅ ꯃꯥꯅ ꯍꯣꯠꯅꯔꯝꯈꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯑꯁꯣꯝꯗꯗꯤ ꯁꯣꯁꯣꯕꯤꯒꯤ ꯄꯨꯟꯁꯤꯗ ꯃꯉꯣꯟꯗ ꯍꯦꯟꯅ ꯃꯩꯆꯥꯛ ꯄꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯈꯤ꯫ ꯃꯇꯨ ꯆꯣꯝꯕꯤ ꯁꯣꯔ ꯊꯕꯦꯠ ꯍꯣꯠꯂꯕꯁꯨ ꯃꯃꯤꯠ ꯑꯗꯨꯅ ꯇꯔꯨ ꯄꯥꯡꯗꯨꯅ ꯁꯣꯁꯣꯕꯤꯗ ꯌꯦꯡꯂꯝꯕ ꯇꯥꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯇꯝ ꯑꯗꯨ ꯂꯥꯛꯂꯕ꯭ꯔꯥ? ꯃꯃꯤꯠ ꯇꯞꯅ ꯎꯏꯊꯔꯛꯈꯤ꯫ ꯀꯥꯂꯨꯁꯨ ꯁꯣꯁꯣꯕꯤꯅ ꯈꯜꯂꯤꯕ, ꯃꯥꯅ ꯉꯥꯡꯂꯤꯕ ꯋꯥꯍꯩ ꯀꯌꯥ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯇꯥꯔꯛꯂꯕꯅꯤ꯫ ꯀꯥꯂꯨ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯁꯣꯁꯣꯕꯤꯗ ꯃꯥꯅ ꯂꯦꯡꯍꯟ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯀꯌꯥ ꯑꯁꯤꯕꯨ ꯑꯩ ꯀꯔꯤꯃꯠꯇ ꯋꯥꯈꯜ ꯇꯥꯕ ꯉꯝꯗ꯭ꯔꯦ, ꯑꯃꯨꯛꯇ ꯍꯥꯏꯌꯣ, ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯍꯥꯏꯌꯣ ꯍꯥꯏꯗꯨꯅ ꯁꯣꯁꯣꯕꯤꯕꯨ ꯂꯦꯡꯍꯟ ꯀꯥꯂꯨꯅ ꯋꯥ ꯍꯪꯂꯛꯏ꯫ ꯁꯣꯁꯣꯕꯤꯅ ꯍꯥꯏ, ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯖꯤꯕ ꯄꯥꯟꯕ ꯀꯌꯥ ꯑꯃ ꯂꯩ, ꯑꯗꯨꯕꯨ ꯃꯇꯨ ꯆꯣꯝꯕꯤꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ, ꯃꯅꯥꯎ ꯑꯃꯅ ꯃꯌꯥꯝꯕ ꯅꯨꯡꯁꯤꯕ, ꯃꯁꯤꯒꯤ ꯃꯤꯅꯨꯡꯁꯤ ꯁꯤꯒꯨꯝꯕꯗꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯔꯣꯏ꯫ ꯃꯇꯨ ꯆꯣꯝꯕꯤꯁꯦ ꯃꯔꯥꯜ ꯀꯔꯤꯃꯠꯇ ꯂꯩꯇꯕꯅꯤ꯫ ꯉꯁꯤ ꯏꯃꯥꯕꯨ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗꯕꯁꯨ ꯃꯥꯅ ꯀꯜꯂꯝꯕꯅꯤ, ꯑꯗꯨꯒ ꯑꯩꯕꯨ ꯃꯥꯡꯍꯟꯅꯕ ꯃꯍꯩꯗꯣ ꯃꯥꯅ ꯄꯥꯏꯔꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯊꯥꯕꯒꯤ ꯃꯍꯨꯠꯇ ꯑꯃꯥꯏꯕ ꯂꯨꯀꯦꯒꯤ ꯃꯥꯌꯣꯛꯇ ꯂꯩꯈ꯭ꯔꯕ ꯁꯥꯔꯣꯏꯁꯤ, ꯅꯪꯉꯣꯟꯗ ꯅꯪꯕꯨ ꯍꯥꯠꯅꯕ, ꯅꯪꯕꯨ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯁꯥꯔꯣꯏꯁꯤꯡ ꯑꯗꯨꯗ ꯃꯥꯅ ꯊꯥꯗꯨꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯆꯩꯊꯦꯡ ꯐꯪꯍꯟꯗꯨꯅ ꯃꯁꯥꯅ ꯃꯁꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯂꯣꯏꯅꯕ ꯁꯤꯟꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯐꯅꯕ ꯁꯤꯜꯂꯝꯕꯅꯤ꯫ ꯃꯉꯣꯟꯗ ꯐꯠꯇꯕ ꯋꯥꯈꯜ ꯑꯃꯇ ꯆꯦꯜꯂꯝꯗ꯭ꯔꯦ, ꯃꯉꯣꯟꯗ ꯑꯐꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯆꯦꯜꯂꯝꯃꯤ꯫ ꯑꯃꯥꯏꯕ ꯂꯨꯀꯦꯒꯤ ꯃꯅꯥꯛꯇ ꯂꯩꯕꯗ ꯃꯥꯒꯤ ꯃꯇꯧꯅ, ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯀꯌꯥ ꯑꯗꯨꯅ ꯐꯠꯇꯕ ꯑꯣꯏꯅ ꯎꯔꯕꯁꯨ ꯃꯥꯒꯤ ꯊꯃꯣꯏꯗꯗꯤ ꯑꯐꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯝꯃꯤ, ꯑꯐꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯝꯃꯤꯅꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯇꯨ ꯆꯣꯝꯕꯤꯁꯦ ꯋꯥꯔ ꯃꯥꯜꯂꯦ, ꯑꯩꯒꯤ ꯇꯝꯄꯥꯛꯇ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯦ, ꯃꯇꯨ ꯆꯣꯝꯕꯤ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯍꯧꯗꯣꯛꯏ꯫ ꯁꯣꯁꯣꯕꯤꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯈꯔ ꯑꯗꯨ ꯇꯥꯕꯗ ꯀꯥꯂꯨꯁꯨ ꯋꯥꯈꯜ ꯇꯥꯔꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯥꯁꯨ ꯅꯤꯡꯉꯝꯗꯕ ꯍꯥꯏꯕꯗꯨ ꯐꯥꯎꯔꯛꯏ꯫ ꯑꯩꯒꯤ ꯏꯃꯥꯒꯤ
ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯕꯁꯨ ꯃꯥꯅ ꯉꯥꯛꯊꯣꯛꯄꯤꯔꯝꯃꯅꯤ, ꯃꯥꯅ ꯀꯟꯕꯤꯔꯝꯃꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯅ ꯃꯉꯣꯟꯗ ꯃꯍꯩ ꯀꯟꯅ ꯀꯟꯅ ꯊꯥꯕ ꯃꯇꯝꯗ ꯑꯃꯥꯏꯕ ꯂꯨꯀꯦꯒꯤ ꯇꯝꯊꯤꯔꯕ ꯁꯥꯔꯣꯏꯁꯤꯡ, ꯍꯧꯖꯤꯛꯅ ꯑꯃꯥꯏꯕ ꯂꯨꯀꯦꯒꯤ ꯃꯥꯌꯣꯛꯇ ꯂꯩꯈ꯭ꯔꯕ ꯁꯥꯔꯣꯏꯁꯤꯡ ꯑꯗꯨꯅ ꯑꯩꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯕ, ꯃꯗꯨ ꯐꯥꯎꯕꯗ ꯆꯩꯊꯦꯡ ꯈꯥꯡꯅ ꯈꯥꯡꯅ ꯃꯥꯅ ꯑꯩꯕꯨ ꯀꯜꯂꯝꯕ ꯍꯥꯏꯗꯨꯅ ꯃꯤꯀꯨꯞ ꯑꯁꯤꯗ ꯍꯦꯛꯇ ꯀꯥꯂꯨꯁꯨ ꯀꯞꯈꯠꯂꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯍꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡ ꯀꯞꯄ ꯅꯠꯇꯅ ꯀꯩꯗꯧꯅꯤ? ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯁꯣꯁꯣꯕꯤꯅ ꯃꯇꯨꯆꯣꯝꯕꯤꯕꯨ ꯂꯦꯡꯍꯜ ꯍꯧꯗꯣꯛꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯤꯠ ꯄꯥꯡꯂꯛꯅꯕ ꯅꯪ ꯑꯃꯨꯛꯇꯗꯤ ꯑꯩꯅ ꯀꯧꯕꯁꯤ ꯈꯨꯝꯃꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯕꯁꯨ ꯃꯇꯨꯆꯣꯝꯕꯤ ꯋꯥꯔ ꯃꯥꯜꯂꯦ꯫ ꯁꯣꯁꯣꯕꯤꯒꯤ ꯇꯝꯄꯥꯛꯇ ꯑꯗꯨꯃꯛ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯒ ꯂꯩꯈꯤꯔꯝꯃꯤ꯫ ꯁꯤꯔꯕꯁꯨ ꯅꯪꯒꯤ ꯇꯝꯄꯥꯛꯇ ꯁꯤꯖꯒꯦ, ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯂꯣꯏꯕ ꯇꯥꯔꯕꯁꯨ ꯅꯪꯒꯤ ꯅꯇꯝꯄꯥꯛꯇ ꯂꯣꯏꯖꯒꯦ ꯍꯥꯏꯕꯒꯤ ꯃꯇꯧꯅꯤ ꯑꯁꯨꯝꯅ ꯃꯇꯨꯆꯣꯝꯕꯤꯅ ꯇꯧꯔꯤꯕꯁꯦ꯫ ꯃꯇꯨꯆꯣꯝꯕꯤꯒꯤ ꯃꯥꯏꯊꯣꯡ ꯁꯛꯇ ꯃꯗꯨꯕꯨ ꯌꯦꯡꯅ ꯁꯣꯁꯣꯕꯤ ꯀꯟꯅ ꯀꯟꯅ ꯀꯞꯈꯤꯔꯝꯃꯤ꯫ ꯁꯣꯁꯣꯕꯤ ꯋꯥ ꯍꯥꯏꯕ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ, ꯆꯣꯏꯔꯣꯜ ꯂꯣꯟꯕ ꯂꯦꯞꯇꯦ꯫ ꯃꯩꯊꯣꯡꯗ ꯑꯁꯥꯎꯕꯒꯤ ꯃꯃꯤ ꯎꯍꯟꯕ, ꯃꯄꯥꯟ ꯊꯣꯡꯗꯅ ꯇꯝꯊꯤꯕ ꯁꯥꯊꯤꯕꯒꯤ ꯃꯇꯧ ꯃꯥꯜꯍꯟꯕ, ꯅꯨꯡꯗꯅ ꯅꯌꯥꯝꯕ ꯑꯩꯕꯨ ꯆꯦꯠꯅ ꯂꯥꯠꯆꯔꯝꯕ, ꯅꯌꯥꯝꯕ ꯑꯩꯒꯤꯗꯃꯛꯇ ꯁꯥꯊꯤꯔꯕ ꯁꯔꯣꯏ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯗꯨꯅ ꯅꯌꯥꯝꯕ ꯑꯩꯒꯤ ꯃꯤꯆꯪꯗ ꯅꯪꯅ ꯂꯦꯞꯂꯝꯕ ꯀꯌꯥ ꯑꯁꯤ ꯑꯩꯅ ꯃꯄꯣꯛꯁꯤꯡꯒꯤ ꯀꯔꯝꯅ ꯀꯥꯎꯒꯅꯤ? ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯁꯨ ꯅꯪꯅꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯁꯦ ꯃꯌꯦꯡ ꯀꯔꯤꯃꯇ ꯇꯥꯔꯝꯗꯦꯀꯣ? ꯃꯇꯨꯆꯣꯝꯕꯤ, ꯑꯩ ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯅꯤꯡꯁꯤꯡ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯄꯨꯟꯁꯤꯗ ꯑꯁꯨꯝꯅ ꯆꯥꯛꯄ, ꯑꯁꯨꯝꯅ ꯅꯤꯡꯉꯝꯗꯕꯁꯦ ꯑꯃꯨꯛꯇ ꯐꯥꯎꯕ ꯐꯥꯎꯗ꯭ꯔꯤ꯫ ꯅꯪꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯀꯌꯥ ꯑꯁꯤ ꯀꯔꯤꯅꯣ? ꯅꯪ ꯑꯃꯨꯛꯇ ꯂꯥꯛꯈꯣ, ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯑꯃꯨꯛꯇ ꯍꯤꯡꯃꯤꯟꯅꯈꯤꯁꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯇꯥꯏꯕꯪꯒꯤ ꯀꯨꯝꯍꯩ ꯀꯌꯥ ꯑꯁꯤ ꯑꯃꯨꯛꯇ ꯌꯥꯎꯈꯤꯁꯤ꯫ ꯃꯇꯨꯆꯣꯝꯕꯤ, ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯅꯨ, ꯅꯪ ꯑꯃꯨꯛꯇ ꯂꯥꯛꯈꯣ ꯍꯥꯏꯗꯨꯅ ꯄꯦꯟꯖꯗꯕ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯑꯗꯨꯅ ꯑꯗꯨꯃꯛ ꯁꯣꯟꯅꯔꯤ꯫ ꯑꯃꯨꯛꯁꯨ ꯍꯥꯏꯔꯔꯤ, ꯅꯍꯥꯛꯅ ꯂꯥꯞꯅ ꯂꯩꯈ꯭ꯔꯕꯁꯨ, ꯑꯩꯈꯣꯏꯒ ꯅꯪꯒ ꯈꯨꯜ ꯌꯥꯝꯅ ꯂꯥꯞꯅꯈ꯭ꯔꯕꯁꯨ, ꯅꯪꯒꯤ ꯑꯔꯣꯏꯕ ꯃꯇꯝꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯑꯔꯣꯏꯕ ꯃꯇꯝ ꯑꯣꯏꯖꯒꯦ ꯈꯟꯅ ꯅꯪꯅ ꯑꯩꯒꯤ ꯇꯝꯄꯥꯛꯇ ꯇꯨꯝꯂꯤꯕ ꯅꯠꯇ꯭ꯔꯥ? ꯇꯨꯝꯃꯨ, ꯅꯌꯥꯝꯕꯅ ꯉꯁꯤꯗꯤ ꯅꯪꯕꯨ ꯁꯨꯡꯒꯅꯤ꯫ ꯅꯌꯥꯝꯕꯅ ꯉꯁꯤꯗꯤ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯍꯜꯂꯒ ꯁꯨꯡꯒꯅꯤ꯫ ꯇꯨꯝꯃꯨ, ꯅꯌꯥꯝꯕꯒꯤ ꯅꯇꯝꯕ ꯑꯁꯦ ꯃꯣꯜꯂꯕ ꯂꯁꯤꯡ ꯃꯐꯣꯜꯅꯤ ꯈꯜꯂꯨꯁꯤ꯫ ꯇꯨꯝꯃꯨꯁꯤ, ꯇꯥꯏꯕꯪ ꯀꯅꯥ ꯑꯃꯠꯇꯅ ꯅꯪꯕꯨ ꯉꯁꯤꯗꯤ ꯍꯧꯗꯣꯛꯄꯁꯨ ꯉꯝꯂꯔꯣꯏ꯫ ꯅꯪꯕꯨ ꯇꯨꯝꯕꯗ ꯇꯥꯏꯕꯪ ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯊꯨꯒꯥꯏꯕ ꯉꯝꯂꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯊꯛꯇ ꯇꯣꯡꯂꯤꯕ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡ, ꯃꯈꯣꯏꯁꯨ ꯁꯣꯁꯣꯕꯤꯅ ꯍꯥꯏꯔꯤꯕ ꯂꯣꯜ ꯑꯗꯣ ꯈꯪꯏ꯫ ꯃꯈꯣꯏꯁꯨ ꯉꯁꯥꯏ ꯃꯈꯩ ꯀꯨꯝꯍꯩ ꯌꯦꯡꯂꯤꯕꯅꯤ꯫ ꯃꯈꯣꯏꯁꯨ ꯍꯧꯖꯤꯛꯇꯤ ꯁꯣꯁꯣꯕꯤꯅ ꯀꯞꯄ, ꯃꯥꯅ ꯋꯥ ꯉꯥꯡꯕꯗꯨ ꯇꯥꯕꯗ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡ ꯑꯁꯤꯁꯨ ꯃꯈꯣꯏꯁꯨ ꯇꯦꯡꯊꯥꯔꯛꯏ꯫ ꯁꯥ ꯎꯆꯦꯛꯀꯤ ꯃꯔꯣꯜ ꯈꯪꯕ, ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡ ꯑꯗꯨꯅ ꯀꯞꯂꯛꯄ, ꯃꯈꯣꯏꯅ ꯇꯦꯡꯊꯥꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯁꯣꯁꯣꯕꯤꯅ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯂꯥꯛꯇꯨꯅ ꯌꯦꯡꯈꯠꯂꯤ꯫ ꯑꯗꯨꯒ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯅꯥꯝꯃꯅ ꯁꯤꯠ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯀꯞꯂꯒ ꯋꯥ ꯍꯥꯏꯒꯅꯤ, ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯋꯥ ꯉꯥꯡꯂꯛꯀꯅꯣ, ꯖꯤꯕ ꯄꯥꯟꯕ ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯋꯥ ꯉꯥꯡꯂꯛꯀꯅꯣ꯫ ꯑꯩꯒꯤ ꯃꯇꯨꯆꯣꯝꯕꯤꯁꯦ ꯃꯌꯥꯝꯕꯒꯤ ꯇꯝꯄꯥꯛꯇ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯔꯤ꯫ ꯅꯈꯣꯏꯅ ꯋꯥ ꯉꯥꯡꯂꯕꯗꯤ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯌꯥꯏ꯫ ꯅꯨꯡꯉꯥꯏꯅ ꯇꯨꯝꯁꯅꯨ, ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯋꯥ ꯉꯥꯡꯂꯛꯀꯅꯣ ꯍꯥꯏꯗꯨꯅ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯑꯉꯥꯎꯕꯒꯤ ꯃꯇꯧꯗ ꯁꯣꯁꯣꯕꯤꯅ ꯋꯥ ꯍꯥꯏꯔꯛꯏ꯫ ꯁꯣꯁꯣꯕꯤꯒꯤ ꯃꯇꯧ ꯑꯗꯣ ꯀꯥꯂꯨꯁꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯀꯥꯂꯨꯅꯁꯨ ꯑꯩ ꯂꯥꯜꯂꯦ, ꯃꯇꯨꯆꯣꯝꯕꯤ ꯑꯩ ꯂꯥꯜꯂꯦ, ꯄꯪꯂꯕ ꯑꯩꯒꯤ ꯋꯥꯈꯜꯅ ꯈꯟꯊꯍꯧꯗꯕ ꯀꯌꯥ ꯑꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯂꯥꯟꯅ ꯈꯜꯂꯨꯔꯦ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯃꯤ꯫ ꯀꯥꯂꯨꯅ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗꯨ ꯇꯥꯕꯗ ꯁꯣꯁꯣꯕꯤꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯤ, ꯀꯥꯂꯨ, ꯅꯪ ꯋꯥ ꯉꯥꯡꯒꯅꯨ꯫ ꯃꯇꯨꯆꯣꯝꯕꯤꯁꯦ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛꯇ ꯇꯨꯝꯁꯅꯨ ꯀꯩꯗꯧꯒꯦ? ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯋꯥ ꯉꯥꯡꯂꯛꯀꯅꯨ꯫ ꯑꯩ ꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯍꯟꯒꯦ, ꯑꯩ ꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛꯇ ꯁꯨꯝꯒꯦ꯫ ꯅꯈꯣꯏ ꯇꯨꯃꯤꯟ ꯂꯩꯌꯨ ꯀꯩꯗꯧꯔꯒꯦ? ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯋꯥ ꯉꯥꯡꯂꯛꯀꯅꯨ꯫ ꯍꯦ ꯎꯆꯦꯛ ꯋꯥꯌꯥ ꯑꯃꯗꯤ ꯂꯩꯔꯤꯕ ꯖꯤꯕ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛ, ꯅꯈꯣꯏ ꯃꯇꯨꯆꯣꯝꯕꯤꯒꯤ ꯃꯇꯧ ꯑꯁꯤ ꯌꯦꯡꯂꯒ ꯋꯥ ꯉꯥꯡꯒꯅꯨ, ꯃꯥ ꯇꯨꯝꯕ ꯀꯥꯏꯒꯅꯤ꯫ ꯑꯩ ꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯁꯨꯝꯒꯦ ꯍꯥꯏꯗꯨꯅ ꯑꯉꯥꯎꯕꯒꯤ ꯃꯇꯧꯗ ꯃꯍꯥꯛꯅ ꯃꯇꯨꯆꯣꯝꯕꯤꯕꯨ ꯆꯦꯠꯅ ꯀꯣꯜꯂꯒ ꯑꯗꯨꯉꯩ ꯃꯇꯝ ꯑꯃꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯃꯅꯥꯎ ꯅꯨꯄꯥ ꯑꯣꯏꯔꯤꯕ ꯃꯇꯨꯆꯣꯝꯕꯤꯅ ꯁꯣꯁꯣꯕꯤꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯈꯟꯖꯔꯝꯕ, ꯀꯌꯥꯒꯤ ꯃꯇꯤꯛ ꯂꯥꯠꯆꯔꯝꯕ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡ ꯑꯁꯨꯝꯅ ꯀꯞꯂꯒ ꯃꯇꯨꯆꯣꯝꯕꯤꯕꯨ ꯀꯣꯜꯂꯒ ꯑꯗꯨꯝ ꯂꯩꯈꯤꯔꯝꯃꯤ꯫ ꯊꯥꯖꯗꯕ ꯀꯌꯥꯅ ꯑꯆꯨꯝꯕ ꯑꯣꯏꯔꯝꯕ, ꯑꯣꯏꯔꯣꯏ ꯈꯜꯂꯝꯕ ꯀꯌꯥꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯣꯟꯈꯤꯕ, ꯃꯁꯤꯃꯛꯅꯤ ꯃꯇꯨꯆꯣꯝꯕꯤꯗ ꯊꯣꯛꯂꯤꯕ꯫ ꯁꯣꯁꯣꯕꯤꯅ ꯅꯣꯡꯃꯇ ꯈꯜꯂꯨꯗꯕ ꯋꯥꯈꯜꯅꯤ꯫ ꯃꯇꯨꯆꯣꯝꯕꯤꯅ ꯇꯥꯏꯕꯪꯄꯥꯟꯗ ꯃꯥꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ, ꯃꯥꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯄꯥꯟ ꯊꯣꯡꯗ ꯃꯍꯥꯛꯅ ꯁꯣꯁꯣꯕꯤꯕꯨ ꯁꯥꯎꯕ ꯁꯥꯔꯕꯁꯨ ꯃꯥꯒꯤ ꯊꯃꯣꯏꯗꯗꯤ ꯁꯣꯁꯣꯕꯤꯃꯨꯛ ꯅꯨꯡꯁꯤꯕ, ꯃꯥꯕꯨ ꯂꯥꯠꯆꯕꯗꯤ
ꯀꯩꯗꯧꯉꯩꯗ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃ ꯐꯥꯎꯕ ꯃꯥꯅ ꯃꯥꯕꯨ ꯈꯟꯖꯕꯁꯦ ꯂꯦꯞꯈꯤꯗꯕꯅꯤ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯠꯆꯔꯕꯁꯨ, ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯥꯏ ꯄꯥꯛꯆꯔꯕꯁꯨ, ꯅꯨꯡꯉꯥꯏꯖꯔꯕꯁꯨ, ꯁꯣꯁꯣꯕꯤ ꯍꯥꯏꯕꯁꯦ ꯂꯥꯏꯅꯤꯡ ꯑꯃ ꯑꯣꯏꯅ ꯑꯔꯣꯏꯕ ꯃꯇꯝ ꯐꯥꯎꯕꯗ ꯃꯌꯥꯝ ꯁꯣꯁꯣꯕꯤꯒꯤ ꯃꯇꯝꯕꯥꯛꯇ ꯑꯁꯨꯝꯅ ꯃꯇꯨꯆꯣꯝꯕꯤꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯂꯣꯝꯈꯤꯔꯝꯃꯤ꯫ ꯍꯌꯦꯡ ꯋꯥꯔꯤꯁꯤꯒꯤ ꯃꯈꯥ ꯄꯨꯖꯔꯛꯀꯦ, ꯑꯗꯨꯒ ꯏꯄꯤꯁꯣꯗ 2ꯒꯤ ꯃꯇꯨꯡꯗꯗꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫